Manipur na si Onawaraba Fawda Laibagas ki Prime Minister Narendra Modi na tumina laishileba karigino haina AICC ki high level delegate team na luchingba Mukul Washington wahang taurakle Kanglukirang manung chana Churchanpur da laiba HIV AIDS thingna bagi lambi da thabak tauba Progressive People Organization kauba NGO ma office ahum mai thak hairi Amasung Manipur gi apun bagi saktam kai be yaroi kuki militant singa su makhatana chatna ba yaroi haina khwairam man kaithal form be nupi singna sintha lep tuna wakat mi form chathakhrei